Yumbu Psdu Lamjao na first Psdu Trophy Football Tournament के चैंपियन Pikhre Rio Mart Langmeidong na runners up TAKHRE Polestar Development Union Psdu Lamjao makha lekai na sinduna haukiba June 5 dagi punna team kunna saruk yaduna Kakting District ki manung chana leiba Lamjao makha lekai playground da chatharakpa ahanba Psdu Trophy Men Aside State Open Football Tournament 2026 के ngasi sanakiba final match da Yumbu Polestar Development Union Psdu Team A na Rio Mart Langmeidong bu penalty shootout da goal ahunga panjal amada thoiduna Psdu A na champion oikibani. Tournament asi lotion bagi thoramda Hiyanglam Assembly Constituency ki MLA Dr. Yumnam Radisham na chief guest Psdu Lamjao ki founder secretary Thongnaujum Sanatomana president Atai miyoi kayana guest of honor singoina sarugyaduna mana yenthoki hairi runners up takiba Rio Mart na lupa lising kuntraga loina runners up trophy aduga winner pikraba Psdu A Lamjao na lupa lising yankhai ga loina champion trophy fangkhri atai mana kayasu yenthoki hairi